ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔ ꯃꯤꯔꯔꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯔꯤ ꯂꯣꯏꯅꯅ ꯉꯁꯤ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯦ ꯗꯦꯠ 12ꯅꯦ 12ꯁꯦ ꯑꯩꯈꯣꯏꯒꯤ ꯏꯗ ꯐꯦꯁꯇꯤꯚꯦꯜ ꯇꯥꯕ ꯑꯗ ꯃꯅꯤꯄꯨꯔꯗ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯗ ꯑꯍꯥꯟꯕ ꯑꯣꯏꯅ ꯋꯤꯁ ꯄꯤꯖꯒꯦ ꯏꯗ ꯂꯥꯛꯄꯁꯤꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯑꯣꯏꯕꯤꯌꯨ ꯍꯥꯏꯗꯅ ꯍꯥꯏꯖꯔꯤ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯒꯤ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯈꯥꯒꯦꯟꯕꯒꯤ ꯃꯇꯝꯗ ꯂꯥꯛꯈꯤꯕ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯊꯧꯗ ꯃꯇꯦꯡ ꯄꯥꯡꯈꯤꯕ ꯍꯥꯏꯕꯗꯤ ꯂꯥꯟꯗ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯃꯅꯤꯄꯨꯔꯗ ꯂꯩꯈꯤꯕꯅꯤ ꯃꯈꯣꯏꯁꯤꯡꯁꯦ ꯑꯩꯈꯣꯏꯒꯤ ꯃꯤꯇꯩ ꯅꯤꯉꯣꯜ ꯄꯤꯔꯒ ꯑꯗꯨꯃꯥꯏꯅ ꯂꯩꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯑꯩꯈꯣꯏ ꯃꯤꯇꯩ ꯅꯤꯉꯣꯜ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎ ꯑꯗꯨꯝ ꯆꯤꯡꯉꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯗꯨꯅ ꯃꯨꯁꯂꯤꯝ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯕꯨ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯉꯁꯤ ꯏꯗꯅ ꯂꯥꯛꯄꯒ ꯅꯨꯡꯉꯥꯏꯕ ꯑꯗꯨꯒꯨꯝꯕ ꯍꯔꯥꯎ ꯅꯨꯡꯉꯥꯏꯕ ꯑꯗꯨꯃꯥꯏꯅ ꯑꯣꯏꯅꯕꯒꯤꯗꯃꯛꯇ ꯋꯤꯁ ꯄꯤꯖꯔꯤ ꯑꯗꯨꯒ ꯉꯁꯤ ꯑꯩꯍꯥꯛꯅ ꯁꯦꯝꯖꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯃꯁꯤꯁꯦ ꯍꯌꯦꯡꯁꯦ 13 ꯑꯥꯒꯁꯅꯤ ꯃꯊꯪꯅ 14 ꯑꯥꯒꯁ ꯃꯊꯪꯅ 15 ꯑꯥꯒꯁ 13 ꯑꯥꯒꯁꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯃꯝꯕ ꯅꯨꯃꯤꯠ ꯍꯥꯏꯅꯁꯨ ꯈꯪꯅꯕ ꯌꯥꯏ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯅ ꯑꯗꯨꯃꯥꯏꯅ ꯐꯥꯁꯤ ꯇꯧꯔꯒ ꯂꯩꯈꯤꯗꯕꯗꯣ ꯑꯗꯨꯅꯤ ꯑꯗꯣ ꯁꯤꯗ 13 ꯑꯥꯒꯁ ꯃꯊꯪꯗ 14 ꯑꯥꯒꯁ ꯃꯊꯪꯗ 15 ꯑꯥꯒꯁ 14 ꯑꯥꯒꯁꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯅ ꯕ꯭ꯔꯤꯇꯤꯁꯇꯒꯤ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯍꯧꯕꯁꯦ ꯃꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯅꯤ ꯍꯥꯏꯗꯅ ꯍꯥꯏꯅꯕꯅꯤ ꯑꯗꯨꯒ 15 ꯑꯥꯒꯁꯁꯤꯅ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒꯤ ꯅꯤꯡꯇꯝꯕꯅꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦꯅꯤ ꯑꯗꯣ ꯁꯤꯒꯤ ꯃꯔꯤ ꯂꯩꯅꯕ 13ꯅꯦ 14ꯅꯦ 15ꯅꯦ ꯂꯩꯅꯕꯁꯤꯗ ꯑꯩꯈꯣꯏꯒꯤ ꯑꯥꯒꯁ ꯊꯥꯗ ꯊꯪꯅꯅ ꯂꯣꯏ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯒꯤ ꯑꯉꯥꯡ ꯏꯟꯈꯠꯂꯛꯄꯁꯤꯡꯅ ꯃꯁꯤꯁꯦ ꯑꯩꯈꯣꯏꯒꯤ 13 ꯑꯥꯒꯁ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯍꯦꯛ ꯅꯣꯡꯉꯥꯟꯕꯒ 14 ꯑꯥꯒꯁ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯗꯦ ꯐꯪꯕ꯭ꯔꯥ ꯑꯗꯨꯒ ꯃꯊꯪꯗ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒꯤ ꯏꯟꯗꯤꯄꯦꯟꯗꯦꯟꯁ ꯑꯃꯨꯛ ꯂꯥꯛꯄ ꯁꯨꯃꯥꯏꯅ ꯀꯩꯅꯣꯝꯗ ꯂꯩꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯑꯈꯪ ꯑꯍꯩ ꯃꯌꯥꯝ ꯑꯃꯗꯤ ꯂꯣꯏ ꯈꯪꯕꯤꯔꯤꯕꯅꯤ ꯈꯪꯕꯤꯔꯤꯕꯁꯤꯡꯅꯗꯤ ꯑꯗꯨꯝ ꯚꯤꯗꯤꯑꯣ ꯑꯁꯤ ꯌꯦꯡꯉꯒꯁꯨ ꯑꯗꯨꯝ ꯃꯌꯥꯝꯅ ꯍꯦꯟꯅ ꯈꯪꯕꯤꯔꯕꯗꯨꯅꯤ ꯑꯗꯣ ꯈꯪꯗꯕꯁꯤꯡꯒꯤꯗꯃꯛꯇꯅꯤ ꯉꯁꯤ ꯑꯩꯍꯥꯛꯅ ꯁꯦꯝꯖꯔꯤꯕꯁꯤ ꯑꯉꯥꯡ ꯏꯟꯈꯠꯂꯛꯏꯕꯁꯤꯡꯒꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯉꯥꯡ ꯅꯨꯄꯥ ꯃꯆꯥ ꯅꯨꯄꯤ ꯃꯆꯥ ꯃꯌꯥꯝ ꯂꯩꯔꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯃꯤꯕ ꯑꯗꯨꯒꯤꯗꯃꯛꯇꯅꯤ ꯑꯗꯣ 13 ꯑꯥꯒꯁꯁꯦ ꯑꯩꯈꯣꯏꯅ ꯑꯩ ꯆꯥꯎꯔꯥꯛꯅ ꯁꯨꯝ ꯍꯥꯏꯖꯒꯦ 13ꯅꯦ 14ꯅꯦ 15ꯅꯦ ꯁꯤꯒꯤ ꯃꯇꯥꯡꯁꯦ ꯑꯩꯈꯣꯏꯅ ꯅꯨꯃꯤꯠꯇꯨ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯂꯥꯛꯄ ꯃꯇꯝꯗ ꯅꯨꯃꯤꯠꯁꯦ ꯊꯪꯅꯅ ꯂꯩꯕꯅꯤꯅ ꯑꯩꯈꯣꯏꯅ ꯆꯍꯤ ꯑꯃꯗ ꯄꯨꯂꯞ ꯊꯣꯛꯈꯤꯕ ꯑꯣꯏꯅ ꯑꯉꯥꯡꯉꯩꯅ ꯑꯗꯨꯝ ꯈꯟꯕꯤꯕ ꯍꯥꯏꯕ ꯇꯥꯔꯦ ꯃꯗꯨꯒꯤ ꯆꯃꯝꯅꯕꯗꯨ ꯀꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯍꯥꯛꯅꯁꯨ ꯚꯤꯗꯤꯑꯣ ꯑꯁꯤꯒꯤ ꯃꯇꯦꯡ ꯂꯧꯖꯔꯒ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯕꯅꯤ 13 ꯑꯥꯒꯁꯁꯤ ꯑꯩꯈꯣꯏꯒꯤ ꯏꯪ ꯁꯣꯛ 1891ꯒꯤ ꯑꯥꯒꯁꯀꯤ ꯇꯥꯡ 19 ꯃꯁꯤꯒꯤ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯄꯨꯡ 6 ꯇꯥꯕ ꯃꯇꯝꯗ ꯐꯩꯗꯥꯄꯨꯡꯗ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯄꯣꯂꯣ ꯒ꯭ꯔꯥꯎꯟ ꯍꯥꯏꯗꯅ ꯂꯩꯔꯤꯕ ꯃꯐꯝꯁꯦ ꯃꯁꯤꯗ ꯕꯤꯔ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯑꯅꯤꯁꯦ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕꯅꯤ ꯃꯁꯤ ꯕ꯭ꯔꯤꯇꯤꯁ ꯒꯣꯚꯔꯟꯃꯦꯟꯠꯅ ꯕ꯭ꯔꯤꯇꯤꯁ ꯂꯩꯉꯥꯛꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕ ꯇꯥꯔꯦ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯍꯤꯔꯣ ꯑꯃꯒꯨꯝ ꯑꯣꯏꯅ ꯂꯧꯅꯔꯤꯕ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠ ꯑꯃꯁꯨꯡ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜ ꯑꯅꯤꯁꯦ ꯐꯥꯁꯤ ꯇꯧꯔꯒ ꯍꯥꯠꯈꯤꯕꯅꯤ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ ꯕ꯭ꯔꯤꯇꯤꯁꯇ ꯇꯤꯜꯂꯦ ꯃꯅꯤꯄꯨꯔꯁꯦ ꯕ꯭ꯔꯤꯇꯤꯁꯇ ꯇꯤꯟꯈ꯭ꯔꯦ ꯇꯤꯜꯂꯕ ꯃꯇꯨꯡꯗ ꯆꯍꯤ 53 ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯑꯩꯈꯣꯏꯁꯦ ꯀꯩꯅꯣ ꯇꯧꯔ ꯂꯩꯔꯦ ꯍꯥꯏꯕꯗꯤ ꯃꯤꯈꯥ ꯄꯣꯜꯂꯒ ꯂꯩꯔꯦ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡ ꯑꯣꯏꯗꯨꯅ ꯂꯩꯔꯦ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯆꯍꯤ 53 ꯍꯥꯏꯔꯤꯕ ꯆꯍꯤ 53 ꯑꯁꯤ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯥꯗ ꯃꯤꯈꯥ ꯄꯣꯟꯗꯨꯅ ꯂꯩꯔꯨꯕ ꯃꯇꯨꯡꯗ 1947ꯒꯤ ꯗꯦꯠ 14 ꯑꯥꯒꯁꯀꯤꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯃꯍꯥꯔꯥꯖ ꯕꯨꯙꯆꯟꯗ꯭ꯔꯗ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯅ ꯑꯃꯨꯛ ꯃꯅꯤꯄꯨꯔꯁꯦ ꯃꯅꯤꯡ ꯇꯝꯕ ꯂꯩꯄꯥꯛ ꯑꯃ ꯑꯣꯏꯅ ꯑꯃꯨꯛ ꯁꯤꯟꯅꯕꯅꯤ ꯑꯗꯨꯃꯥꯏꯅ ꯇꯧꯗꯨꯅ ꯁꯤꯟꯅꯕꯗꯨꯅ ꯑꯩꯈꯣꯏꯒꯤ ꯃꯍꯥꯔꯥꯖ ꯕꯨꯙꯆꯟꯗ꯭ꯔꯅ ꯃꯅꯤꯄꯨꯔꯒꯤ ꯐꯤꯔꯥꯜ ꯆꯤꯡꯈꯠꯈꯤꯕ ꯑꯗꯨ ꯉꯁꯤꯁꯨ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯂꯩꯔꯤꯕꯁꯤꯅ ꯃꯍꯥꯛꯅꯁꯨ ꯑꯩꯈꯣꯏꯒꯤ ꯆꯍꯤ ꯈꯨꯗꯤꯡꯒꯤ 14 ꯑꯥꯒꯁꯁꯦ ꯃꯁꯤ ꯃꯅꯤꯄꯨꯔꯒꯤ ꯅꯤꯡꯇꯝꯕ ꯅꯨꯃꯤꯠꯅꯤ ꯍꯥꯏꯗꯅ ꯃꯅꯤꯄꯨꯔꯒꯤ ꯀꯩꯅꯣꯅꯤ ꯍꯥꯏꯗꯅ ꯐꯤꯔꯥꯜ ꯆꯤꯡꯈꯠꯂꯤꯕꯁꯤꯅꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯏꯅꯤꯡꯊꯧ ꯕꯨꯙꯆꯟꯗ꯭ꯔ ꯃꯍꯥꯔꯥꯖꯅ ꯇꯧꯔꯝꯕ ꯑꯗꯨ 14 ꯑꯥꯒꯁꯇ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯇꯤꯁꯇꯒꯤ ꯅꯤꯡꯇꯝꯍꯧꯕꯁꯦ ꯃꯁꯤꯒꯤꯗꯃꯛꯇ ꯅꯤꯡꯁꯤꯡꯕ ꯑꯣꯏꯅ ꯉꯁꯤꯁꯨ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅ 1947ꯒꯤ ꯑꯥꯒꯁ 14ꯅꯤ ꯑꯗꯨꯒ 13 ꯑꯥꯒꯁꯇꯨꯅ 1891ꯒꯤ ꯑꯥꯒꯁ 13 ꯍꯥꯏꯕꯗꯨꯅꯤ ꯆꯍꯤ ꯑꯅꯤ ꯇꯣꯉꯥꯜꯂꯦꯀꯣ ꯑꯃꯅ ꯆꯍꯤ 53 ꯃꯇꯨꯡꯅꯤ ꯑꯗꯨꯒꯤ ꯍꯦꯛ ꯃꯇꯨꯡꯗ ꯑꯃꯨꯛ ꯏꯟꯗꯤꯌꯥꯒꯤ 15 ꯑꯥꯒꯁꯁꯤꯅ ꯑꯃꯨꯛ ꯑꯩꯈꯣꯏꯒꯤ 1947ꯁꯦ ꯃꯁꯤꯒꯤ ꯅꯣꯡꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯅꯤꯡꯇꯝꯕꯁꯤ 14 ꯑꯥꯒꯁꯁꯤꯗ ꯅꯤꯡꯇꯝꯃꯦ ꯍꯥꯏꯔꯤꯕꯁꯤ 1947ꯒꯤ ꯑꯗꯨꯒ ꯏꯟꯗꯤꯌꯥꯒꯤꯁꯤꯁꯨ 1947ꯒꯤ ꯑꯩꯈꯣꯏꯅ ꯅꯤꯡꯇꯝꯕ 14 ꯑꯥꯒꯁꯇ ꯑꯣꯏꯍꯧꯔꯦ ꯃꯈꯣꯏꯒꯤ나 15 ꯑꯥꯒꯁꯇ ꯑꯣꯏꯈꯤꯕꯅꯤ ꯅꯣꯡꯉꯥꯜꯂꯒ ꯍꯥꯏꯕꯗꯤ ꯏꯟꯗꯤꯌꯥꯗꯒꯤ ꯃꯅꯤꯄꯨꯔꯅ ꯍꯥꯟꯅ ꯕ꯭ꯔꯤꯇꯤꯁꯀꯤ ꯃꯈꯨꯠꯇꯒꯤ ꯅꯤꯡꯇꯝꯕ ꯐꯪꯈꯤ ꯍꯥꯏꯕ ꯇꯥꯔꯦ ꯅꯣꯡꯃ ꯍꯥꯟꯅ ꯐꯪꯉꯦ ꯏꯟꯗꯤꯌꯥꯗꯅ 15 ꯑꯥꯒꯁ ꯑꯣꯏꯔꯦ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯈꯣꯏꯁꯦ 1947ꯗ ꯅꯤꯡꯇꯝꯗ ꯂꯩꯍꯧꯔꯦ ꯏꯟꯗꯤꯌꯥꯁꯨ ꯅꯤꯡꯇꯝ ꯂꯩꯈ꯭ꯔꯦ ꯂꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟ ꯂꯩꯕ ꯉꯥꯛꯇꯅꯤ ꯃꯅꯤꯄꯨꯔꯗꯤ ꯏꯟꯗꯤꯌꯥꯒꯤ ꯃꯈꯨꯠꯇ ꯀꯣꯟꯅ ꯑꯃꯨꯛ ꯆꯪꯈꯤꯕꯅꯤ ꯍꯥꯏꯔꯤꯕꯁꯤꯅ ꯑꯃꯨꯛ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯑꯣꯛꯇꯣꯕꯔꯒꯤ 1949 ꯑꯣꯛꯇꯣꯕꯔ ꯗꯦꯠ 15ꯁꯤꯗ ꯑꯃꯨꯛ ꯏꯟꯗꯤꯌꯥꯗ ꯑꯃꯨꯛ ꯃꯔꯁ ꯇꯧꯈꯤꯕꯅꯤ ꯍꯥꯏꯕꯗꯤ 1947 48 49 ꯆꯍꯤ ꯑꯅꯤꯃꯨꯛꯁꯦ ꯑꯗꯨꯝ ꯃꯅꯤꯄꯨꯔꯁꯦ ꯃꯅꯤꯡ ꯃꯈꯥ ꯇꯝꯅ ꯍꯥꯏꯕꯗꯤ ꯀꯅꯥꯒꯤ ꯃꯈꯥꯁꯨ ꯄꯣꯟꯗꯅ ꯏꯟꯗꯤꯌꯥꯒꯤ ꯃꯈꯥꯁꯨ ꯄꯣꯟꯗ꯭ꯔꯤ
aduga British ki makha su pondana adumai maning tamna leiramabani adugi matungda India sang khibji sahi ani mu lerega musang khibani 1949 October 15 haidana aduna ngasi hana video si semjari bijatai nate hayeng 30 lai matang 14 matang 15 lakh ne aduna ahum sigi mari laina base angang khalak pasing nade 13 August ta matungda British na BJ Kendra jiwe phasi tor hala matung henu amada Manipur ding tambu phangboy ningba aduga India ge su dumaina 15 August ning tamme aduga British na akhoi BJ Kendra 13 August hat khibse thangan general mabani hat khibse masidi 1891 ni haidana ngangi singda asigi video sina taksabani aduna 13 14 15 sigi kenaba masigi sahi singje ina inkhala livsingna gyan ta double regasu tabiromagani haidana ngasi video sing matina mayam haijeri loina ngasi video si ming tabiri channel of singna video ahangna channel sina sum thagat charpa video da khoi mamangi gi video kya ama sum thagale mayam su thengna birangani khoi mitei gi oiba adudana chau khoi gi lai gi matang oiro mo oiro wari mayam sum thagale bu wari singa se aiha karisu khangmanate aiha isana hite iruba yaba nate habidi aina hita sajal lagi ta lebaki oiba mamangi gi wari do aina ta photho ga hairu su yaba nate adubu ahangla sijnabadi mateng kya ama lawe halaman kya ama paudum phongna jai aduga larik kya ama maroina aina puthoriba wari gumba adu mayanda larik kya ama gi matungina puthokpu ngaktani aduda asoiba aramba yawse yawrumba ya adum khoi ayibogi asoiba su adumaina adum leibadum yawrungani adu puya amakta su adum senjon sajama mayam leibaduni aduna hairibisida ahana puthokchagi wari singduda sum mayamna si matangi si shoiba malisi si mayam suggestion pirko dum yawe madum yamda adum taran dum oksai aduga soiramagadi hanjana mu yengjaraga soiramagadi amu sendok chaba adumai tabu muthatpa adum yawe aduga soidabida kanagum karna haraga si shoiba male du haibuda soida pose adugumba yawe aduda hana sudum haijabane adumaina lagade pose somna habiri dugisu larikumba lairagadi adum akhoi dum utpiba mayam dum haibiba adu taragadi sumthongna bagi habitare mayam da maina ma oigadoini haidana mayam thamjage aduna hairibasi hana thamjari basi akhoi mamangi digi hana thaglakpa video singase akhoi Manipur gi nat ke ba adumba wari utai mayam thagatpani atai channel singa dum khadi dum khena jabani ahke jida view kasu phangoi haisu khange habidi hariba thagaliba video mayam se entertainment oiba natabni na habitare Manipur da laibiriba channel au singa se ji video yengma matamda entertainment oiba video atane mayam pamna base madu khangna ehana khoi mamangi gi ahalamana thambiramba wari batai mayama aduga mutpada mutkhige doba wari kyama mayam sum ningsing eibase khoi gi mamangi gi paipu sing adu khoina ningsing duna khoi mitei adugumba kanu du halakna bi damakta semjabani maroina kathok chaba amugumni channel ase aiduna miyam thamjari aduna mayam lan su khanbigano ayana semjari video singasi aya adum larikya amadegi mateng loroga semjaba ngaktani ayana haigiba ayana semgiba wari sing adugi lariga dum hayana dum loi puthokpu ngamjai aduna mayamna simadi lambi ai habaduma adu leragati adumai adum semdokmina se aiduna mayam thamjage loina ngasigi video ase meng tabiriba channel khudimokpu channel sina thagatpa phongdok sari haidan haijari loina channel si subscribe tobiramo kanglaipa imana yaifare